Image PAODAM yang tabiri basungbu yumnam Anuradha Devinai konono kurumjari. Housing maroi bapauda. Chief Minister N. Birena ani suba phase ge oina ADC tarukta ambulance khusina kre. Sab agriculture sab democracy numit thorom pangthokre. International Day Against Drug Abuse and Illicit Trafficking palan thorom pangthokna kre. Loinana Ayodhya da pakhali bacha ko tharang chak Prime Minister Narendra Modi ne ging singkre. Housing pausanune pizza dringe ge maoinana COVID-19 laina laisad asibu maithiba piduna lamdam asidagi laisad asibu maru phangna mangankibada aikoi khudingi chauraba daite lai COVID-19 vaccine gi matangda lana sanupasang tabidana COVID-19 vaccine kapthok piduna legangna paikhaliba mass vaccination drive mic pahalasi loinana lengang ni pileba sana kanglon sing yum dagi yariba makhai sathok taba tangai phadabagi sathok labasu face mask upa social distancing ngakpa miam tinbagi thabak tawbidaba loinana khusa sapona toina handokpa natraga hand sanitizer sizinaduna khusa toina sengdok biduna laichet ase makhatana sandorakpadagi thinglasi hausa pausanuna bizari State Asiki Autonomous District Council ADC tarukta legangna ambulance ohum pinaba pandam adubo mapung phaladuna ngasi ani suba festa Chief Minister N. Birena ahanba festa piba walhoba ambulance ngasi ADC sing asida khusinaduna phangangkre ngasi pikhiba ambulance adudi ADC tarukmakta Advanced Life Support ALS amamam Tamenglong amadi Sanapati ADC ke Basic Life Support BLS amamam ne Ambulance in Tobagi Toronto Travel Affairs and the Hills TA and the Hills Department Sinduna Chief Ministers Secretariat K Nong Subtang Bageta Pang Tokibani Toronto Forest Minister Awangbo Numai Travel Affairs and the Hills Minister Bungsagin Valte Additional Chief Secretary TA and the Hills Lekozin Hauke Director TA and the Hills C. Arthur Watchu yo ADC sing amadi TA and Health Department ke official singsu saruyaki. Ningsing biyabadi ADC tarukta ambulance yanthokpage ahanba phase adu chaliba thasige haukiba tang tara tarukta pangthoktuda ambulance tara gi manungda district mari Surasanpur Chanden Kangpopi amadi Ukhrul gi ADC singda BLS anini aduga Tamenglong amadi Sanapati district ke ADC da BLS amamung khusina kibani. Ngasigi Toronto da wangaladuna Chief Minister N. Birena hai COVID-19 ge ani suba web asi yenglaga miyamna vaccine kapthok naba pandamda lengang na satarakpa mass vaccination drive ama oina government employee khudimak amadi poti yoliba amasung leiriba singna vaccine kapkhibage certificate soidana painaba order thongnaba thorang leire haibagloinana COVID-19 pandemic asi mai pakna lanthengnabada khwaidigi maru eba pambaidi COVID vaccine kapthokpana oiri Ngamba makai vaccine as a kapthong bagidama mobile team care semle hainasu Chief Minister na phongdokhi. Huzik mass vaccination ekoi huzik office karasu dukan hangba office ka ba kedo busi loina horani but subject to certificate yal de dukan bigi noina apil lokuri adagi label aksu vaccination gi certificate paira ga lebi haiba adu gumagi port khara Raja Singsi da Suchoi Shwedana vaccination si da wina ba na koina amma da wi high vaccination si depend ogani maram di kari na ga mini hingna na ba sena na ba tongna na ba khumna da sena da ba ya dum na koina ta fa pulga tham su ngamde adu no ki vaccination si da mass wina ko gi oji ke no ham ko kre ko mobile teams ba ma hamre Malinda COVID-19 pandemic ki chaitheng phangduna nahan khiba mi gi maseng koti 12 lakh mari leseng mari chatruk manga sukre Masigi manungda mi koti manga lak marphum doi leseng humbudra humdoi chama ahumna active case ta lady. Mioi koti taramatoi lak marphumatoi leseng kunitoi marphu tarana recover tawkre aduga mioi lak kunthra mapan leseng mapan chamre mapan gi punsilongan kre. Lena Laishadasina Quadigana so Labalabana Mio Koti ahum lak Nipumari Lissing Marpunito Chatrok Umbutanito positive Oduna US Ena Hamba the lady. Anisubalebana
Miyoi koti ahom lakh ama lising marpuhumdoi chama nifumdoi positive oiduna Indiana aduga miyoi koti ama lakh marpuhumdoi lising kunichoi chatret humpu positive case tengnaduna Brazilna ahom sobada lady. India ge oina Maharashtra na ahan badalai state asida apunba miyoi lakh humpu lising taratret subna kuntra manga positive ohen kre. Ani subana miyoi lakh kunipan lising humpu manga chanipan humputra matoi positive oiduna Kerala na amati miyoi lakh kunipan lising kuntruk chatret yankai mari positive oiduna Karnataka state na ahom sobada lady. Manipur ge oina hokiba pung kumerida miyoi chamanga ga humpumathoi nauna positive oiba thengnaduna state asige apunba COVID-19 positive case masing lising humputaret sahum taratret yaure miyoi taramanga amana lekhidaduna apunba lekhidaba migi masing lising amaga chama sumna nipan sokre pung kumari asida apunba miyoi lising mari chamanga tarataruk test tawkre aduga tharaga state asige apunba test tawkibagi masing langnipan lising marphunithoi samapan kunthrom dai sokre Kasan district ki oina haukiba numit ke nungthingi pung kha ani dagina ngasi nungthin pung ani phawbada district asigi miyoi chamanga tarani thoi test tawbada miyoi humbutrani thoi positive oiba thingna ke miyoi chamriga marphu tarana lenga ke testing center da test tawbada miyoi humbutra mathoi positive orangki aduga private testing center ani haibadi Jeevan hospital da taramapan amadi ima hospital da ahum punna miyoi kuni thoi test tawbada Jeevan hospital da miyoi ama positive oiba thingna ke Manipur ge council amati bonner loba class 12 amadi tenge parikha COVID-19 pandemic na maram oiraga masigi marking modality cancel tawre haina education minister S Rajana ngasi minister asige all secretariat laiba conference hall da pangthopa press conference amada phongdokre mahana high pandemic asina maram oiraga class 10 amadi 12 ke bosem amade kosemna loba parikha cancel tawduna lady masi Manipur state khakta kinate laiba pumbagine mahana makata khibada lisangani kumathoigi class 10 ge parikha da saruk yana nabagi damata mahiroi lising nipu mariga humpuni pana register tawrakhe hariba mahiroi sing asi state sida leiba mahiloi sang samapanga humpuni thoi dagine handak segi asigi oinadi topper sing lauthoklaroi class 12 ki na class 10 ge khwaidigi phaba subject ahungi record ge yengadi makuna class 11 dage aduga mark yankhaina skuna loba class 12 ke test exam dagi yengani hauzaki piriba marking modality asida pendaba pokpa mahiroi singna mari leinaba official sing tanaba yagadi hariba mahiroi sing asigidama special exam singani mahiroi khudimaki oina subject khudingi maximum mark chama oigani masigi manungda makuna school ge internal assessment dagi makuntra na hanage class habadi class 9 ge record tage amadi mark yankhaina Iskuna pangthopa pre-board exam haibadi tam test amadi periodic test da mahiroi duna piriba performance adu yenglaga pigane kosemna lopa sahi sige class 12 exam asithana nabagi damukta mahiroi lising kumapan chamanga taratarena register tawrakhe haina minister Rajana phongdokhe ngasigi press conference aduda commissioner education M Hare Krishna IAS director education S L Nandakumar IAS Deputy Secretary Education T Fulent Maitei MCS Kosem Amadi Bosengi Chairman Amadi Secretary Singh Controller of Exam Amadi Official Kyana Sarvyakhi Ngasi June ki tang kuntarukta baraki lomi singe apunba Samyukta Kisan Morchana Sinduna Levak Sintungna Sangsinba Self Agriculture Self Democracy Numike Sarukama Oina Manipur gi lomi lawsange apunba Farmers Joint Action Committee Manipur na sinduna miphamama irabo bhavan BT Road Impal da pangthokre Manipur lomi luke president and Singajet CPI Manipur gi secretary L Sorting Kumar amasung CPI M Manipur gi secretary Khetri Mayum Santana president member sing oiduna pangthokiba mifam asida Farmers Joint Action Committee Manipur ge convener Hobi Zampi Ibobi Singana Numid Asigi Nungi Warol Piraduna Lebaka Sigi Lomi Miam the Tenariba Miam ge Mayukta Leba Farm Law Ohum Loinana Electricity Amendment Bill Hando Haiba Wapam Sugana Thamki Mana Makatarduna Haiki Madudi BJP gi Modi Nalusingba NDA Lengagasi Lomi Singi Mayukta Leba Corporate Singi Mitang da Leba Lengangi
Mifam asida Farmers Joint Action Committee Manipugi Maru Aiba Constituent ama oiriba Manipur Lomi Luki Lusingba Sarat Chalam na haiki madude Lenga kasigi makada aikoi punamak asi jail da lebaga sammanarabane aikoi ge ganatatrik Andolon Junction bage haksang mapiri aikoi ge miyam ge mayuk leba Lenga kasi Lomi punamak punnuna Thengnabada saruk yaminasi haina phongdoki Mifam aduda El Sotin Kumar Khetramim Santa amasung ke and Singatisu Wangangki Mifam asi loisilaba matungda and Singatina Lusingba delegation amana Manipur Raj Bhavan da chatuna governor ge khudangda barge president da memorandum ama pisinki Malim de kinariba COVID-19 pandemic na marambo oiduna miyamna awaba amadi mipaiba pohaliba kaya asibo kohanabagidama Chief Minister Birengi Pogtang Matung ina DIPR na putokpa Kaidawbagi Kidoino Haina Mingtonba Ranjit Ningtauza na iba Sumanglela Council ge lifetime Secretary Sokrapam Hamantana Lamsing Lamtak leba public awareness play unaba Semsawa Hokre Was Minister Tongam Bisorjit Ibayama Sumanglela Sanglinge Sumangda Fertilizer Ama Tanbiba Amade Artist Relief Committee Hangdo Piduna Achawa Mateng Bibi Kiba Kurai Assembly Constituency ge MLA L Sujindro Allies Yamabusu Artist Singi Mode Silaka Lifetime Secretary Sagra Pampa Hamantana Tagapa Pondaragli Malim Mabati Lebake Atay Matpamda Pangtong Nabagum Ngasi Health Tribal Council STC Morige Conference Hall the International Day Against Drug Abuse and Illicit Trafficking ge Palantaram Pangtokre Share facts on drugs. Save life haiba thim makada pangthokiba tharomdu more youth club MY Shina Nets amade North East Dialogue Forum ga kusamnaraga sinmani. Tharongi manung channa miyamda awareness piba bike rally amasu satki rally adu Hill Tribal Council SDC Morege President Jangmangka Hawkim nalam thaki. Tungda Tharonga Mari Lainana seminar amasu pangthoki hairiba seminar aduda Nets ke senior coordinator Darngam Kaleng CWC Tengapon District Chairperson Mike and Thomas Amadi KSO More Block General Secretary David Z. Waifena Resource Person Singh Oina Sirgyaki International Day Against Drug Abuse and Illicit Trafficking 2021 ge thoram share facts on drugs saves life haiba thimda kada head office ta pangthokre thoromaduda Lamding Educated Welfare Association Lewagi President Sorokaibab Ozit Kadagi President Hizam Priyo Kumar Amadi Vice President Kada Ningthausam Dorient Sarugyaki Tharamaduga Mari Lainana Wangang Loishingna Drugna Samas da Piriba Saiteng Kyagi Matangda Wangangki COVID-19 amaram oiduna thoram asi Lengaki SOP ngangna Pangtho Kibaga Loinana Handak Chahigi online essay Sangdamna Bage Polso online ge Kutang da Lauthoki Manipur Police na war against drug ke Changsilapa Khongsangi Manung Channa ngase ayupung nipalom tabada Chandra Nadi Lamkai dege opium kg taret gram Chanipanga Mangaromgi Fagat Kre Wangoi Police na chatakiba frisking amasung checking tobagi tabak Chandra Nadi Lamkai da satabada Mayang Impal Romdagi Impal Tamna Haigalakpa Centro Zenkar White Amada checks satabada plastic packaged Tarada Polam Singa Yaramadi Gadi Aduki Mapu Tawal Altopam Mayai Lekai dege Hizam Nandakumar Chahi Kuntra Fagatuna Makataba and Gi Oiba Tabak Lauka Kre Haide Sirimati S. Sarda Debibu BJP Manipur Pradesh ke President Oina Haukre BJP ke National President JP Nadana S. Sarda Debibu State President Oina Hablak Kibane Pana BJP ke President Oibasi Nupi Lakta Hanba Oide Mahapu BJP ke President Hablak Pada Harau Tayamna Opage Tharam Amani Tapa Suteteleba BJP Office Tapang Thokre Tharam Maduda Sarda Debina Mahakasi English Ma Chamapan Marapudara Mangada Political Party Sangi Marakta Nupis Ing Yaudrabadi Tabak Mangda Sangsanduna Mangzan Tabangam Loy Haiba Wakalonda Mahak Lising Machamapan Marapudara Mangada IMD 1 number 7 da election Kaki Madugi Matungda Lising Chamapan Marpudara Tareta BJP ki National Secretary Amadi Mahila Morsa ge Maruiba Thaupuba Kya Oirake
Masjid Natana State Secretary Administration Oraki Lakatabi election ge matang na pongdaladuna mahangna hai Laikhitraba Handigi President Professor Tiken ge makada mahag VP oina thabak tawrakpa matamda Lakatabi election da 40 plus da target tawi madusung soidana ohenaba strategy mayama mahonargane tungan ba political parties nge marakta BJP natna nupi singbu awang bathakta thangapinaba leite haraduna mahakaloinana party ge hana lusingba oiramba sangkyaga mahakaloinana tungan ba strategy mayama mahonaragane haike India gasu mari lainatabage mathakta achom aran ningthina khangdriba USA ge vaccine kapage pau miyamna thajaba thamlaga vaccine kaptaba me yauragade madu tawbigano maduge mahod state asida covid ke ahum suba web yauraktanaba matam sana miyamna vaccine kapto hause haina hiangnam constituency ge MLA Dr. Y Rajasamna apel tawrakle Wafamasi constituency asigi manung dalaiba hianglam waikhom laikai warakong amadi therapy sakta MLA Radisham gi miyang makada chatakiba covid ki mass vaccination amade mass testing gi thabak tharom sing yangsan bage khong chata mahna haikibane ngasigi hianglam warakong ka amadi therapy sakta chatakiba covid test tawba aduda punna miyoi chamaga humphum doi test tawbada miyoi control doi positive orambadage langwaidongda Hangba Community Home Isolation Center da makataba trainment gidamak thamke amadi hianglamba waikhom laikai da chathekeba vaccination gi thoromaduda mioi chamaga humpuna hanba dose ke hidakapke ngasi Joint Committee of COVID-19 ge ko convener MLA S Dingo Singhana Kendra asage maning channel leiba Kangla Tombi Hindi Secondary School da chatuna ngarang dagi hauna satarakpa mobile vaccine de kapage thoramadu hakthing nana yangsing kre ngasi yangsing khongsat aduda MLA H Dingo Singhana haiki madude Housing Minister and Biren Singha ge gamena lokhalakliba Manipur khungang sinbatungna chathaduna vaccine da kapage thawong ase gamena political mileage logna banatraga gamena kananaba nate masi masabu laishad asidage Kananabani Maramde Kariguma vaccine kapaudrabade lakatriba yamna hena satiba Delta Plus Hainaba COVID third wave asidage ngaktopangamloi loinana Karigumba vaccine ase kapaudaduna tungda COVID ke third wave asida kudongthiba nanglabade ai vaccine kablamlabade pharangmani haina ningamdaba soidana polakane matamduda ngasige asigumba kudongsaba ase laktabe yai ngasi nini chanba mobile mass vaccination da mioi leseng ka amaro vaccine kapke COVID-19 ge laisadasana mara moiduna lockdown laikhibadege DC office kaksinge lambi singkai hena napi songjalapa amadi International Day Against Drug Abuse and Illicit Trafficking ga mari lainana ngase kaksing khunyai chawkhat hanba loop KKCL all kaksing student union aksu na singe Kongthang amadi JNG VO kaksing na punna kusam na duna kaksingi akoy bagi laikai kulaksing lunana thamna bagi amadi nahasingmu masamau phana thamna na bagi pandamda ngasitige lamtu sangdopa hokre ngasigi thorobaduda digangmai DC kaksing P sanahal hana kaksing municipal council ge 1 number 4 ge councilor oirambesu saruk yaduna set sengbaki thoroma adu hodoke Amaramda DC kaksing di gangmaina angan sing eco park seasonana ba match na item lopalising taranipanga chongagi ngasi eco park caretaker birmangonda prukhamamda kusana kreiloinana DC gangmaina eco park ta usara suthake COVID-19 ge ani suba sapuna maram oiduna nongmage apangba suraga hingzaba khara hena awaba imung singi yauna haksangi phibamda mimana draba singda kaksang kunau development committee na sengkezi tara tengbang oina khusina khrei Sugno Assembly constituency ge MLA ke ranjiki thousand makhada MLA ga wakalon manaba kaksang kunau dalaiba miyoi ke ana seng yauna kotage phau puthokna duna kaksang kunau development committee da Bibi Rakhiba Singh adu ngase kaksang kunau municipal council ge 1 number 1 dege 9 phau ge manungda leiba emong samaga marfu taret romda hanbatangka ke oina mateng pang bani haina
कमिटी सेक्रेटरी इंचार्ज TS ऋषिकेशना फोंदोरगले ममंग पाथोखिबा लोक सभा की मिखलदा बीजेपी के कैंडिडेट ओइखिबा बीजेपी मणिपुर प्रदेश के स्टेट स्पोकपर्सन H.H. बेंजामिन मार्टिनंग से तेंगनोपन डिस्ट्रिक्ट की मनुंग चनबा माइनॉरिटी ट्राइब सिंह ताबा तोंगा तोंगा मखुनसिंग चटुना चेंग अमसुंग फेस मार्क सिंग मियामदा येंथोंगनबा खुनसिंग के लुसिंग बसिंग खुसिनख्रे ngasi cheng amasung face marks khusinakhiba khulsing adudi liwa changning komla thabi penaching purum chumbang purum tampak tolent amadi haikapopine khongsatuda HS Benjamin Martina khungi lusing basingda lengang na paikheleba covid vaccine kapthopage drive asibu mapung phana sawapinaba apel tawki tungda khulgi lusing basing amadi tribe leader singna HS Benjamin lawriba thodangbo thagapa phongdokhe मणिपुर लेंगांग स्कूल फगदन से हाइबा मिशन असगे अहानबा फेज माइ पांगना सथखरबा मतुंगदा अनिसुबा फेज के ओइना मखा सथरपा ओइना मणिपुर लेंगांगना लौखेबा वरके मतुंगिना मणिपुर गे लेरिबा स्कूल हुमफु खंगतुना इंफ्रास्ट्रक्चर रिपेयरिंग अमदि इनोवेशन सिंगबा थबक सिंग पाइखतबा हौनबा हाइदुना ngarang Ziribam district asida education engineering wing ge mioi ahumna saba tem ama Executive Engineer Consump Victor Nalusingduna Laklamle Sport Verification Team Aduda Supervision Samchan Amadi DEO Stephen Su Loinarake Manipur ki Ladiba School Humpu Kangatpada Yauriba Ziribam Government High Secondary School da ngase AU Executive Engineer Consump Victor na Lusingduna School asage measurement tawba yauna survey tawke Hiramasagi Matangda Education to Engineer Victor na High Ziribam Government High Secondary School asage Lairiba Pibam asage detailed information sink Lowalak Sabani Maru Aina repairing Tawadaba Sangat Saga Kadaba Amadi Awada Pakia Sink Adu Submit Tauraba Matungda Lengakta report Ama Semduna Piraba Matung Lengangna Sel Kayamp Hablakani Haibadude Lengangna Tauragani Haina Pundolamki ngasi Ziribam district ki kadam talada leiba Ziri college da mastery plantation ge thauram ama balidan divas amasung birth anniversary of Dr. Sama Prasad Mukherjee ge mapot kumont thauranga mari leinana pangthokre thauramadu Kesar Kumar Singh chairman protocol committee BJP Manipur Pradesh O Brajamani Maite President BJP Ziribam Mandal A Aruna Devi President Mahila Morcha BJP Ziribam Mandal KH Zamuna Devi Vice President Mahila Morcha BJP Ziribam Mandal K Malengambi Devi General Secretary Mahila Morcha BJP Ziribam Mandal Amadi BJP के active member Kyasu Sarugya Kibagaloinana Ziri College के teaching Amadi Nanchi Singh staff Singh Su Sarugya की Ayodhya da Paikhaliba Chakotharangi Thabak Singh Matangda Prime Minister Narendra Modi na yang Singkre Uttar Pradesh ke government official Singh Madugi Maramda Prime Minister Modi da Paudong ke Ayodhya bo spiritual center global tourism hub amadi sustainable city ama oina da Thabak Tharam Singh Laukalebani Airport amasung railway station Pakthok Sakthokpa bus station roads amasung highway expand tawba yauba tongan ba thabak singge maramda khananaina ke Greenfield Township ama ohenaba deputy singge khudong sananaba leifam ashram mat hotel bhavan singba kyasu sanga sagana bakhanake langkoi ba lakba singge khudong sananaba leifam sapam amadi world class museum amasu sagadori Sarju Turen Amadi Maduge Ghat Singsu Sango Kadori Smart City Infrastructure Ge Maungda Traffic Management Su Sanga Kadori Prime Minister na Haikibada Mi Amana Mahaki Punsida Amutang de Soidana Ayodhya da Chaning Hanana Bathabak Tharam Singh Lauka Kadabani Lord Ramna Mi Kudimakpu Amata Oina Punsin Hanabage Pangat Lairiba Adukumna Ayodhya ge Sakotharang Singh Pumbada Prazamiamna Maru Aina Nahasangna Thabak Tharam Singh da Sarug Yananaba Prime Minister Modina April Dauke Meeting Aduda UP Chief Minister Deputy Chief Minister Amadi Atai Minister Singh Su Sarugyaki Hairi President Ramnath Kovina Uttar Pradesh da Chunglabada traffic ta athubagi lakpa singbu thingduna thambagi thaudok tanupi amasire thaudok adu ngarang numidang thokibane President Kovind numit humnege kongsata Uttar Pradesh da lakibane kongsada sida mahaki maramnam Kanpur Dehat su chalugane haire
laikhitrabi chahi yankai sukrabi bandana misra ase Indian Association of Industry ge Kanpur chapter ge president ni bandana ge imung manung na habada mahak covid na narambade ge parakpa kuidribane ngarang numidang ka hena nasalakpate ge mahaka private hospital amada purakpa gi lambida president covid na lakpa gi lambida traffic jam oibadagi kuina ngahanki hospital yerokpada mahak siri haina lokthokhe hauzik roibada maroiba pau amone pizari Chief Minister N Birena ani suba phase ge oina ADC tarukta ambulance khusna kre sub agriculture sub democracy numit thorom pangthokre International Day Against Drug Abuse and Illicit Trafficking palan thorom pangthokna kre loinana Ayodhya da pakhaliba chakot tharang chung Prime Minister Narendra Modi ne ging singkre Image paudam ngasigi de matang sidaloiside meng tabiri besung ba amakhana khurumsari